Global Beats Preschool and Daycare na Sinduna Nipan Suba Chahi ki Pulse 2025 ki Thouram Ngasi Meitram AWANG CHANGANGEI da LEIBA A farm ki campus ta PANGTHOKHRE Thouram aduda wangkhai AC ki MLA Thangzam Arun Kumar na athoiba mithung oikibaga lonina Thouram gi manung chenna chahi nauriba angang singi oiba manipuri dance khambat thoibi gi jagoi yauna tongan ba event kaya su chathaki ngasigi Thouram aduga mari lenina school asigi founder RK Pramodinina haikibada haurakliba angang singbo lairik khakta tambibada natana artist doctor amadi farmer na chingba tongan ba profession singasi karino haiba masak khanghan bachumi amadi chahi nauriba angang singasi bu makhongdagi hauna ningthina sembiduna afaba punsi lambi ama oihanaba haibagi pandamda ngasigi tharamasi pangthokpani haina makataki Dagi sangom bitakba asidagi bawbangang je koi cover tokjari aduga koina after school ina program ma cham je koina kana gumna thengna logjege angang che aduga koi yaraga di pung manga bak thambiu school gi loiba budi pung adi ni aduga pung manga bak ji thambiu kaina tawba adu so koi dum accept tawi maram de ma je human service ni samaj da koina yaraga di khara hena koi angang da focus piraga koi gi foundation na maniji na tawbiraga adudagi di matag magi matung magi class awang bagi thak adum lakpa khotpa adum naturally chatkini ko adu koi na hoji tawriba program chi nangai chi ama ani tawba khamgi ke irang na maram moiraga ai sai haije bado irang chi na maram moiba de leina ke ka di chukara disturbance khar leigi adu ko hoji ke koi na normal oirakna koi na masi ki program chi pangthok chabani aduga alangi masi jo koi hojiki enough size da magi student population che akoi enough size da koi leire